Sekmaijin khunawdagi sagol sem ngaleima maitai amadi irengbam chinghainganba maitaigi misi yaningde haiduna ngasi Imphal gi mafam kayada paktaknana wakat mifam phamkre wakat mifam adu kaisamthong longjam leirak maira paibi kaisamthong ilangbam leikai nupi apunba maira paibi marup amadi YPAC club kaisamthong ahanthem leikai maira paibi nupi khunaw lamjinglup kai khangempali pisumthong oinam leikai women welfare association amadi khangempali huidrom leikai maira paibi singna mayai lambi gi tonga tongan ba mafam da famkhiba Wakat mifam aduda saruk yakhibi kaisamthong longjam leiraktagi maira paibi president longjam ongbi venuna fongdorakpada Maitai Prezagidamak Thawai Thakhraba Echa ani asi kuki militants singna minungshi leitana hattokpikhraba haiba khanglei hattokpikhraba echa sing asi fawba thiba fangdana leiriba asi sarkarna bidyeng amata changbidriba asi karigino makna makha taraduna athuba matamda echa ani asi makhoigi mama mapa da sinnabiyu haina fongdokhi Amaromda kaisamthong ahanthem leikai mera paibi ge president ahanthem kailani na fongdorakibada thiba fangdraba echa ani asi mama oibi ekhoina nungairamgadra ahing kaya tumda mamakhai makhoibu halakpa ngairibani adubo chinkuki militant singna makhoibu meehat thina hattokpikhraba thiba fanghankhidre Manipur sarkarna haptana ngainaba matam piraki adubo karimata hairakhidre athuba matamda echa ani asi mama mapada sinnabiyu Ani shuba nupilan thokre ahum shuba nupilal thokloi hainingai leite haina fongdoki wakat mifam aduda Manipur dagi shu lauthokadabane long live Manipur Manipur ge apunbagi saktam kaiba yaroi haiba play card kaya season ki amade slogan kaya sulauki